ngasi phongkhiba tongan-tonganba pausisingda yaukhiba pausingi update pijari ahanbada maruiba pau Arambai Tengolgi Luchingpurel Koronganba Khumanna asumna hairi NRC tawdriba fawba census tawba yaroi haibasi pumnamaki warep oiminasi Imphaldagi lanjenakibasingdagi khongatkhiba yamlaba senpham kadaida sizinakibage haina kuki IDP singna ITLF ta takalakre Naga taba mafamsingda kuki chalhandanabagi khongjang hena kansilakadori Khuraida school ani MLA Susindrogi kangbuna thugairamle saw haiba mafamda sadana saroidaba mafamda sabadagi thugaibani haina Susindrona phongdorakli Kuki legislature singna Manipurda anoba lengak sembada yauroi haibagi aiba cherol sing pisinba ngamdana lairi Zuko Valley da mangkhiba tourist hauzik phawba thiba khangdri Indigo flight bom yaure kihalakpadagi emergency landing tokre China da dollar million chama henbagi sanagi khoni thenakre Indigo da lupa crore 22.1 penalty thiengadori MP Ningthau Sana Jaubagi local area development fund sizinakibagi assemble report thamlakli Delhi da NCRT gi duplicate textbook sing namduna yolamba mioi ahum police na fagatkre Former Chief Minister N Biren Manipur da yaurakre Speaker Satyabrata amuk chatkre AR na loksilamba Dimapur airport ki lam thadok naba khangankre US military na Syria da Al Qaeda ga mari leinaba luchingba sing hatkre Manipur gi miyamna thengnariba achauba sing awaba sing center da paliba BJP lengangna karisu thawoina lode haina Christopher Tilakna phongdokre Ekar chahum romda tharamba popi pambi sing yanthatuna mangankre Churachandpurdagi mioi ama kani keji 13.4 ka konana fare Hauzik pausing amuk sandongna pijari Arambai Tengolgi Luchingpurel Koronganba Khumanna asumna social media da update tawrakli madudi NRC tawdriba phawba census tawba yaroi haibasi pumnamaki warep oisi natrabadi sahi kaya miyamna ireipaki damak wajarakhiba kaya du aremba tahagani haina asumna update piri Ethnic conflict na maram oiduna Imphaldagi lanjinakiba internally displaced person IDP singdagi Indigenous Tribal Leaders Forum ITLF na compensation pinaba Supreme Court ta wakatkani haiduna khomgatkiba yamlaba senpham kadaida sizinakre haibagi chapchabo wafam khanganaba kuki IDP singna Forum asigi president da aiba cherol piduna taksinkre Zomi IDP IDP WCC Mar IDP Wi-Fi IDP Mizo IDP gi community singi chairman amasung secretary singna punna kuyek piduna ITLF ki president ta cherol adu tha asigi taramari da pisinkibani cherol adu gi copy amasu ITLF ki hanagi president Pagin Haukip tasu pisinki cherol adu da Imphal dagi lanjenakiba IDP singdagi Indigenous Tribal Leaders Forum gi planning department na IDP singi lamgi pata amadi personal document single loinana lamgi plot amagi oina lupa lising ahum ngasidagi sahi anigi mamangda khomgatkhi hairiba senpham aduna Supreme Court ta compensation pinaba wagatgadabani haiduna laukhibani hairi adubu paisa laukraba matungda IDP singda ngasi fawba karigumba wafam amata forum gi maikeidagi khanghalaktabaga loinana compensation gi senpham na singbasu amata phangba leitri masiga mari lainana IDP singna sel khomgatkibagi asengba maram lamgi pata amadi document sing kadaida leiribage amadi senpham adu sizinnakrabara natraga hauzik senpham amasung document sing adu hauzik kanagi custody da leiribage haiba khanghanbinaba taksilabasu ngasi phawba matik chaba pakum amata pibidana leiri matam kuina IDP singda senpham adugi matangda karimata khanghandana leiba asina forum gi mari leinaba department na awaba mayoknariba miyambu lanna lamjinglaba haibagi chingnaba leibata natana IDP singna forum asida thamlamba thajaba manghalle hainasu phongdorakli maram asina IDP singi community singi maikeidagi athoba matamda makhagi wafam sing asigi matangda forum na matik chaba aiba oina pakum pigadabani hainasu taksilli IDP community singi maikeidagi thamliba wafam singdi sen khomgatpagi maram aiba oina khanghalu kari thabak tawkhrabage court wakhat kabra amadi kari achievement phangba ngamle haiba aiba oina piu khomgatkiba senpham sing kadaida sizinakhrabage haibagi record amadi hauzik leiriba status khanghalu IDP singdagi khomgatkiba document sing hauzik kanagi custody da leiri haiba aiba oina khanghalu amadi khomgatkiba apunba senpham kayano amadi punna IDP kayadagi khomgatpano haibagi list yauna mayek sengna khanghalu haiba wafam sing asini
Mamang sahigi August Nepal da Manipur lengak amasung Foothill Naga Coordination Committee gi marakta kuyek pinakiba Memorandum of Understanding thabakta onthoraktrabadi Naga taba mafam pumnamakta kuki sing chathok chasin tawdanabagi khongjang hena kanchilagani haina Joint Tribe Council JTC na phongdokre Senapati District ki Makhan Liangmai da pangthokpa emergency meeting amada hiram asiga mari leinaba warep lokhibani Ireng Naga village da KNF UPF ki khulai matik chana paiba kedar singna amang ata thokhalambaga loinana miyamda kihalambagi matangda mifam aduna kumna khana nainakhi thawong adubu akan mamongda condemn tawkhibaga loinana Naga singi traditional right ta khud thingjillakbani loinana mamangda FNCC amadi state lengangna khuyek pinakhiba MOU gi matung ina Naga taba mafam singda kuki militant singi su kem hanghandaba popi pambi paksana mangan dakhanba amasung kangsup jawjang tek road sembagi thabak lephangadabani haibana chingba yauri Kurai Assembly Constituency gi Haikuru Makhong amasung Khomidok da nongna sagalakpa school ani Assembly Constituency asigi MLA Lesangthem Susindro masamak yawba kangbu ama laktuna excavator sizinaduna ngarang nungthil pung ani rom tarakpada thugairamle school thugaibagi thodo adu yaningdaba phongdokladuna Kurai FUC gi president ngakham Ibetombina Paumi Singh da hai lengaki school sing chakhonanaba thorangi makhada school sagatlingaida MLA masamak yawba kangbu ama laklaga thugairambasi nungaite miyamda maram amata pidana pau amata khangandana asikpagi tanja lauraga anoba sagalakpada ngairiba building asibu thugairambasi condemn tawi phongdokhi Laisram Thambal Sana Kobi Nupi Amana Hai Nungthilpung Anirom Tarakpada Mahaki Manau Nupa Thokpa Amana MLA gi Kangbo Aman Laklaga School Thugaire Haina Pau Kangalaki Self Help Group ki Maira Paibi Mayam Pullaga Laibanina Mafam Aduda Laki Tanja Aduda MLA Susindro di Khomidok Romda Gari Mayam Amaga Loinana Laiba Uki Mahangna School Thugari Badugi Maram Hange Haiduna Manakta Sangsinki Adubu Yogadaba Karadang Ngairaba Kanda MLA Susindro di Magi Garida Tonglaga Thokre Hairi Amaromda School Thugairambagi Matangda Pausi Asina MLA Susindro da telephone tawduna hangmada mahakna hairaki Manipur Lengakna School Ahum Haibadi Khomidok Gandhi Memorial Primary School Khomidok Haikuru Makhong Primary School amasung Haikuru Makhong Junior High School Ahum asi pulap punsinkre School sing adu Kurai Haikuru Makhong Junior High School da punsinbane School asigi Mahisang Lambigi Mamang amasung Maningda lay Thika Kanguna School Sagatliba Mafam Adu Aranbani Lambigi Wangmada Sagadabani Hariba Wapam Asi Thikadargi Kambuda Mangjongnana Khanganba Laikrabani Mahangna Thugairam Liba School Adudi Sizinnaroidaba Mafam Oibana Khomidoki School Galoinana MLA gi Fandagi Miyamgi Karigumba Thabak Khara Tawba Yanaba Thugairambani Haina Mahangna Makha Taraki Mamang sahigi December thada Guwahati da phamkiba Kuki Legislature Suspension of Operation Group ki lusingbasing amadi Kuki Jo Council ki mihut singa punna phaminaduna yanakiba Kuki Legislature singna Manipurda anopa lengak ama semnaba thorangliba asida saruk yaroi haibagi ahiba cherol sing Su Group ki leader sing amadi KZC da akaknaba matam amada piraknaba khangankiba adu hojik phawbagi Kuki MLA singna makhoigi ahiba insurance piba ngamdana lairi haina thajaba yaba mafamdagi phangba pauna phongdorakli hojik lairiba pibam asida Ministry of Home Affairs na BJP Central lengaki thoksil thorangi makhada PR thamliba Manipur state ta anoba lengak ama semnabagi pandamda mamang sahigi December thada Kuki Jo MLA Mari yauna tampaki MLA single loinana mifam phamduna Manipur gi hojik oriba political gi phibam amadi law and order gi phibam sing review tawduna khanaki masiga ikan kanadana Kuki MLA singna Suda lairiba group singi leader sing amasung KZC gi lusingba singa punna phaminaduna Kuki MLA singna akaknaba matam amada Manipurda anoba lengak semnaba thorangliba asida Kuki MLA sing saruk amata yaroi haibagi assurance pibaga loinana Kuki Jo community singna taliba separate administration union territory ga loinana Mapum oina sagodgani haina yanaki hairi yamna luribadi BJP dagi karakhiba Kuki MLA taret amadi MLA ahum amana
Kona State BJP Lengakta Sawgatuna Manipurda Popular Government Ama Lairambani Maram Aduna Kuki Jogi MLA Singh Hauzik Yamna Luba Pibam Amada Laire Maramdi BJP Central Leader Singhi Yana Babu Chatkadra Natraga Separate Administration Taliba Kuki Puruki Militant Group Singh Yauna Atai Civil Society Organization Singhi Yana Babu Chatkadra Haibagi Matangda Kuki MLA Singh Wahi Amata Hauzik Pawbagi Haiba Ngamdana Lairi Southern Angami Youth Organization Sayona Zuko Valley the Mankiba tourist Housing Pawbagi Oina Tiba Pangdri Pungora Kare Mapam Kangdana Ladiba tourist Asibu Tiba Humbagi Tabak Housing Sukana Chatari Mankiba Mue Adu Siri Nagar Dagi Pranab Daski Machanupa Pansism Tripurar Kawi Haiba Kangwangamle Sayogi President Jajit Soli Boyo Omasung General Secretary Kenishel Trachitsona release Toba Gerald Amada Hai Pranab Das January Marida Mankibane Adum Oinamak Organization Asida Pau Pirakpadi January 13 khakta khangalaki mahakpu ikon kona ukiba adu January marida bisomo da leiba juko ticket counter da record tawki mafam aduda mahak juko maikei da changsin khiba aduga confirm tawre adum oinamak juko valley base camp da mahak yorokpagi record amata leite pawasi phanglaba matungda sayona volunteer chani hena sijinaduna punna thiba humbagi thabak chathaki masida south amasung khujama police station gi Forcing Nagaland State Disaster Management Authority ki official sing amasung Southern Angami Tour Guide Council ki member singsu saruk yaduna hauzik thiba humbagi thabak chathari Delhi dagi Bagdogra tamna paigadaba Indigo airline flight number 6E6650 ngarang ayu pung nipal minute nifuga taruk rom tarakpa matamda air traffic control na flight aduda bom yaure haibagi message ama phangbadagi Lucknow airport a divert tawduna emergency landing tawkre agency ki pauna hai Indigo flight adu ngarang ayu pung mapal minute 13 tabada Lucknow airport a emergency landing tawraba matung plane aduda tonglakiba angang nipal yauna punna passenger chani kunithoi adu kumtha halaba matungda plane adugi manungda thibo humbagi thabak chathaki maduda plane adugi laboratory da khutna tissue paper amada iba bomb on the plane haina iraga leramba thengnaki plane aduda cancer medicine gi radioactive ki polam sing pack tawduna purakpa asina su khudong thiningai oithi thodok aduna maram oiraga khudakta authority na bomb threat assessment committee ama semkhre loinana makhata na tijinba hokre China na Yunnan province da supergen oiba sanagi mafam ama fangkre masida sanatan lisingama hena leramba yai panari sana asigi mamal asi chawrangna dollar billion chama oigani chawrakpa report ki matung ina China gi Yunnan province ki geological official singna wangu sanagi mafamda leimai makada meter lisingani rom luba sanagi tungpham mafam asi fangkibane mafam asida sanagi orben marifu hena lei masida hauzik phawbada tan chahumdi confirm tawbagal loinana mari oina leire haiba khangle awangba thaki 3D modeling na mafam asida punna sanatan lisingama hena leiba yai haina utli masi malengi oina sana khwaidigi masing chauna phangba mafam singi manungda amasu oiragani masigi sana phangba asi China gi damak yamna maru oiba matam asida lagli maramdi malemgi kaithelda sana gi mamal hauzik khwaidigi wangba range da leiri China na hauzik malemda sana khwaidigi chauna puthokliba lebaksu oiri Sanagi mamal asi Chinese yuan billion chatruk rom oigani haina su panari Mamang sahigi December thada masing yamlaba Indigo gi flight kaya delay tawhanduna miyam gi chathok chasinda chauna akaiba nanghankhibagi damak Directorate General of Civil Aviation na ngarang airline asida penalty oina lupa crore 22.kun thina bakhangankhre loinana aviation regulator gi maikeidagi mamang thada semkiba soikiba asigi damak airline asigi senior management bu warning tawki panbe yabadi mamang sahigi tang ahumdagi na manga fawbugi marakta Indigo airline masagi flight lising ani chamanga sumna taret cancel tawkibaga loinana atopa flight lising ama chanipan yangkhaini thoi amana delay tawhan kibadagi lebak asigi passenger lakh ahumgi mathakta awaba amadi kudong chadaba mayok nan kibani airline asida thien gadoriba file asigi manung channa civil aviation document ki chana kanglon kaya inkidabagi damak one time systematic penalty oina lupa crore ama point marifugi senpham yauri masigi mathakta revive FDTL gi chana kanglon in khidabagi damak numit humpuga nipalni gi oina nomada lupa lakh kuntra thian duna puna lupa crore kun point nifugi senpham yauri
Delhi Police da National Council of Educational Research and Training gi textbook sing duplicate copy sing namduna puthoklampa kangbu ama phagatpa ngamkhare Gazirabad ki Loni area da thiba humbagi thabak chathaba matamda Delhi Police na NCRT gi duplicate textbook lising nifumari chanipan humphunithoi amasung lupa koti ani romgi oigadaba offset printing machine ani amadi che kayamrumsu phagatpa ngamle haidi chirol asina makatana police na duplicate textbook namduna yolambagi case asiga mari lenana mioi ahum phare ahanbo oina thijinbada mioi sing aduna ain kaiba mongda printing factory ama chalairamkhibani haibasu khangba ngamle Rajya Sabha ki MP Ningthau Laisem Bachana Jawbagi Local Area Development Fund Sijinakibagi matangda social media da thadorokliba wafam aduda mapung phadaba amasung mayek sengdaba information kaya yaure haina MP ki office na sengdorakli hiramasi ki matangda MP Rajya Sabha Manipur ki office na thadorokpa sengdok warol amana hai Rajya Sabha ki MP ki Local Area Development Fund Sijinakibagi matangda social media da thadorokkiba adu mathong masak khangba citizen ama oina lawbaga loinana thagatpasu phongdok adubu MPLADF ki makada paikhatle hariba thabak asi nifu manga nate hojik phawbada state asida MPLADF ki makada paikhatliba thabak asi punna marifuma thoini masigi manungda physical format ki makada thabak kuntrani thoi loisinkre aduga utilization certificate su mari leinaba DRDA gi office na piba laikhrabani hariba thabak kuntrani thoi asi MPLAD gi official portal hangdoktringai mamangda loisinkrabani masigi matung kumja lising ani kulumdoi kunmari India lengaki Ministry of Statistics and Program Implementation MPLAD gi official portal asi hangdokibani Manipur dadi hariba portal asi kumja lising ani kunmari gi March thadagi sijinaba hauki MPLAD gi official portal hangdokraba matung dadi thabaksing asi online gi khutangda recommend tawrakhi hojik phawbada recommend tawrakpa thabak masing asi punna nifumapalni masigi manungda thabak kunma thoidi mamang sahi gi December amada recommend tawrakharwani hariba thabaksing asi mari leinaba DRDA gi office level da process tawri hojik phawbada thabak tara nipal mari leinaba DRDA na loire haina lokthokpasu laikre adungmakpu thabak loikraba kharagi statistics office portal da thagat kadaba leiri haina chirolsna makata na sengdoragli Ngarang Chhattisgarh ki Bijapur district ki police ka khut thongnabagi thodokta sikhiba Maoist ki masing mari sukre sikraba miyosing adugi manungda nupi ama yawi hairi security force ki kangbuna thodok thokpam gi akoibada thiba humbagi thabak chathabada AK rifle 47 ama yauna rifle ani amasung phangbangamle hairi Bijapur gi SP na hai khut thongnabagi thodok adu district reserve Cobra battalion amasung special task force ki kangbuna akaknaba pau ama phangbadagi mafam aduda changsin thiba humba thabak chathaki maduda nakal ani gi marata khut thongnabagi thodok aduda mioi mari adu laikhitabani hairi Union Home Minister Amit Shah na kaurakpadagi Delhi da chaluwa former Chief Minister N Biren ngarang nungthil Imphal da alakre amaromda Speaker Satya Brata Guwahati gi damak Imphal thadokre kari karamba maram gi damak Speaker Guwahati da chatkibano haibadudi press na chapchana khangba ngamdri ngasi su makhata na MLA khara Delhi da chalaba yai hairi panba yabadi former Chief Minister N Biren handak Delhi da Union Home Minister Amit Shah ga unakiba aduda state asida popular government ama sembagi amadi government semdringegi mamangda tawgadaba ground worksing yauna hojik leriba singnariba kaya asigi matangda khana nainaki haina Hindustan Times ki report amana phongdokhi Nagaland da lairiba Dimapur Civil Airport ki apunba lam acre chama nifu gi manungda lam acre 39.8 Assam Rifles na loksinduna makoi gi training center oina sijinaribadu lokthokinaba Bharat Sarkar gi Ministry of Home Affairs ta Nagaland gi Chief Minister Nifu Riona ultimatum thaduna taksinkre pawasina makhata na hai Dimapur da lairiba airport asi Airport Authority of India Dimapur gi lamni matamgi matung ina ariba civil airport asi Phase 9 na amukta da aeroplane taramari amasung helicopter taba yanaba airport expand taunaba honabada Assam Rifles ki training center asina maram oiduna thabak kudingmak thintha hale maram aduna karigumba Assam Rifles na loksinduna lairiba Airport Authority of India gi lam asi thadoktrabadi Nagaland government na airport asi chauthoknaba ahenba lam thiduna pigani haiki mamang thada ambush tawduna American
ahum hatkibagi laman khumba oina Syriada US military na nongthaktagi attack chataduna Al-Qaeda ga mari leinaba lusingba ama hatkre hiramasi matangda US Central Command na haikibada awang nongchup thangba Syriada ahumlak suba oina nongthaktagi attack chathabada Bilal Hassan Al-Jasim Koba Al-Qaeda ga mari leinaba yamna maru oiba misak ama sire haiba chapchana khangba ngamle hariba miyoi asi ISIS ka mari leinaba loinana December 13 da Syria gi Palmyra ambush tawduna US ki service member ani amasung American entrepreneur ama hatkibada aktengnana chenaba miyoini America gi mayokta satharakpa attack khuding maki chapchaba laman khumgani haina Secretary of War Tehegek setna phongdokre leikidraba al jasis hariba miyoi asi terrorism ki thabak thoramda ningthina khanghairaba amasung America gi matakta attack chathabada haktengnana chenaba miyoini Manipur gi irang amadi miyamna thengnariba awabasing asi centerda paliba lengak asina karisu thawoina lode haina AICC gi secretary su oiriba Manipur gi in charge Christopher Tilakna phongdokre Christopher Tilak ngarang numit tarukni gi khongsata Imphal da thunglakre mahak Imphal International Airport da thunglabada Manipur Pradesh Congress Committee gi thomi singna taramna okhi paumi singna hangba wahangi pakhom piraduna Christopher Tilakna makhatana aikibada lairaba sing yokhatnabagi pandamda semkiba Mahatma Gandhi Rural Employment Guarantee Act asi BJP lengakna VP Ram G haina ming onthokibagi thawongbu yaningdaba phongdoktuna Congress na khongjang changsinbada saruk yanaba mahak Manipur da lakpani mahak state asigi sing amasung tamda leriba tongan ba assembly constituency singda chattuna MG Narega scheme gi maru oiba singi matangda wangangani haina phongdokhi Haukiban numit tarukni asida Kangpokpi district ki manungda lam acres chahum rom henbada tharamba popi pambi sing security force na yanthatuna mangan takhan kre police ki paun hai popi pambi sing yanthatpa aduda Manipur police narcotic control bureau amadi forest department ga punna khusam naduna cycle police na konba tongan ba mafam singda tharamba popi pambi sing adu yanthatuna mangan khibani mafam aduda hauramba popi pambi sing yanthatpada natana loktang sang nifu humdoi ising saina ba spray pump yauna pipe sing popi pambi thabada sizinaba thum amadi tongan ba lohida kayasu security force ki kangbu aduna punna manghanki amaromda Churachandpur district ki manung chanba Chingai police station na konba tidim lambi gi bihangda Manipur police na kani kilogram 13 point hum chatruk ka konana miyoi ama farba miyoi adugi maming Nanglin Sim chai kuncha manga kowi Churachandpur district ki New Lamka ZMR Road Bhenung dagini hairi Lamfelda leiba kokomi mayai loisangda kokomi gi mikhal pangthoklaba matungda kumja lisingani kuntaruk kuntaret ki oina nongna convener oina yengkokpam direnbu khankhre nongna kokomi gi convener adu khankhibagi damak lamdam asigi tongan ba CSO amadi organization yangkhai nipal gi miyoi punna chama marifu humdoina mikhal aduda saruk yaraduna YK Dhirenbu kokomi gi convener oina khankhibani YK Dhiren hauji United Committee Manipur UCM gi president ki phamsu puri bani hana kumja lisingani kunmanga kuntaruk ki kokomi gi convener khuraijam athauba amadi anok na khallaba YK Dhiren ga pham chinabagi thawronga mari leinana YK Dhiren na phongdokhibada haujik lamda masida sahi ani ge tha nipan rom thokliba irang asi karamna thoklibano haiba miyamna loina khangnare mapandagi changlakpa chin kuki singna India lengakna mateng panglaga thoganba irangni haina phongdokhi Makha tarakpa pauda vote maya naksilaklaga drain chemba community hall saba koilas thabana lebak semba sakpa yaroi madugi mahutta angang singbu mahi masing ningthina tamhanduna matik chaba mi ama oina sembi bana hena mahi chawgani haina langthabal kendra gi MLA Karam Syamna phongdokre MLA asigi sponsorship makhada sahi khudingi langthaban kendra widow welfare association na mapuroi ba kaina kraba nupi singda angang lairik laisu tamhanna selgi tengbang yanthokpagi thoram amada MLA Karam Syamna wafam asi phongdokhibani chajing mairel phongda leiba MLA asigi yumda pangthokiba thoram amada mahakna makatana hai miyoi bagi laibak haibasi kanana su tamba ngamba nate laibak thibadagi mapuroiba kainakrabi nupi kayana macha yoknaba amasung lairik laisu tamannaba honarakpa matamda thengnariba khudong chadaba amasung awabagi
ꯄꯟꯈꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯃ ꯃꯤꯌꯥꯝꯅꯁꯨ ꯌꯥꯒꯅꯤ ꯂꯥꯏꯅꯁꯨ ꯌꯥꯒꯅꯤ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯚꯣꯠ ꯈꯛꯇꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯁꯤꯟꯅꯔꯕꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯂꯣꯏ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯂꯣꯠꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯅꯗꯤ ꯆꯠꯂꯣꯏ ꯏꯃꯨꯡ ꯄꯨꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯟꯁꯤ ꯍꯤꯡꯍꯧꯏ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯉꯁꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯁꯣꯟꯊꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯩꯅ ꯍꯣꯠꯅꯗꯨꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯤꯡꯕꯤꯌꯨ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯈꯔ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯤꯔꯤꯕ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2012ꯗꯒꯤ ꯍꯧꯗꯨꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ 2019ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 3ꯒꯤ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯁꯤ ꯄꯤꯕ ꯉꯝꯈꯤꯗꯦ ꯇꯦꯡꯕꯥꯡ ꯌꯦꯟꯊꯣꯛꯄ ꯑꯁꯤ ꯊꯥꯔꯒ 11रक ꯁꯨꯔꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯋꯤꯗꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟ ꯄꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯛ 10,000 ꯌꯧꯈ꯭ꯔꯦ ꯁꯦꯟꯐꯝ ꯑꯁꯤ ꯇꯔꯥꯏꯅ ꯁꯥꯒꯠꯈꯤꯕ ꯁꯦꯟꯐꯝ ꯅꯠꯇꯦ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇꯒꯤ ꯂꯥꯛꯄ ꯁꯦꯟꯗꯣꯏ ꯈꯔ MLAꯒꯤ ꯊꯥꯒꯤ ꯇꯣꯂꯞꯇꯒꯤ ꯁꯦꯟꯐꯝ ꯈꯔ ꯑꯃꯗꯤ MLA ꯑꯃꯗ ꯄꯤꯔꯤꯕ ꯊꯥꯎ ꯍꯥꯟꯅꯕꯒꯤ ꯇꯣꯀꯟ ꯑꯗꯨ ꯀꯨꯞꯅ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯝꯍꯧꯕ ꯊꯥꯎ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯂꯦꯝꯍꯧꯕꯁꯤꯡ ꯑꯗꯨꯅ ꯄꯨꯟꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯗꯨꯅ ꯇꯦꯡꯕꯥꯡꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯁꯥꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯐꯝ ꯑꯁꯤꯕꯨ ꯂꯧꯕꯤꯕ ꯃꯃꯥꯁꯤꯡꯅ ꯍꯩꯁꯤꯡꯅ ꯃꯐꯝ ꯆꯥꯅ ꯑꯉꯥꯡ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯀꯜꯆꯔꯅ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕꯒꯤ ꯊꯣꯡꯅꯤ ꯀꯜꯆꯔ ꯌꯥꯎꯗꯅ ꯁꯟꯇꯥꯏꯍꯟꯕ ꯉꯝꯂꯣꯏ ꯍꯧꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯍꯤ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯄꯥꯎꯇꯥꯛꯁꯤꯡ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞ 63ꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕ ꯃꯔꯨꯑꯣꯏ ꯍꯥꯏꯅ ꯏꯅꯥꯠ ꯑꯄꯨꯟꯕ ꯌꯣꯛꯈꯠꯄ ꯂꯨꯞꯂꯦꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯉꯁꯤ ꯌꯥꯏꯁ꯭ꯀꯨꯜ ꯄꯨꯂꯤꯁ ꯂꯦꯟꯗ ꯂꯩꯕ MDU ꯍꯣꯜꯗ ꯂꯩꯕ ꯃꯥꯏꯆꯧ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯏꯅꯥꯠ ꯌꯣꯛꯈꯠꯄ ꯑꯄꯨꯟꯕ ꯂꯨꯞꯂꯦꯟꯒꯤ ꯑꯦꯗꯚꯥꯏꯖꯔ ꯂꯩꯁꯥꯡꯊꯦꯝ ꯃꯪꯒꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯦꯗꯚꯥꯏꯁ ꯑꯣꯐ ꯗꯤ ꯃꯥꯏꯆꯧ ꯏꯟ ꯑꯦꯗꯚꯥꯟꯁ ꯑꯣꯐ ꯗꯤ ꯃꯥꯏꯆꯧ ꯏꯁ ꯗꯤ ꯒꯤꯐ ꯑꯣꯐ ꯌꯨꯅꯤꯇꯤ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯁꯥꯡꯊꯦꯝ ꯃꯪꯒꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯈꯨꯟꯅꯥꯏ ꯑꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯔꯛꯇꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯐꯤꯗꯝ ꯑꯗꯨ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯅ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯀꯜꯆꯔꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕꯒꯤ ꯊꯣꯡꯅꯤ ꯀꯜꯆꯔ ꯌꯥꯎꯗꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯟꯇꯥꯏꯅꯕ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯀꯜꯆꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯜ ꯇꯝꯂꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯇꯥꯛ ꯑꯃꯅꯤ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯊꯧꯅꯤ ꯂꯣꯏꯅꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗꯒꯤ ꯄꯥꯎꯇꯥꯛ ꯀꯌꯥ ꯂꯧꯗꯨꯅ ꯊꯕꯛ ꯇꯧꯕꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜꯁꯤꯡꯗ ꯆꯩꯁꯨ ꯀꯝꯄꯜ ꯋꯥꯇꯔ ꯕꯦꯒ ꯑꯃꯁꯨꯡ ꯁꯥꯏꯇꯦꯁꯟꯅꯆꯤꯡꯕ ꯈꯨꯗꯣꯜ ꯀꯌꯥ ꯇꯝꯈꯤ ꯂꯣꯏꯅꯅ ꯁꯦꯟꯇꯔ ꯑꯁꯤꯅ ꯃꯃꯥꯡꯗꯒꯤ ꯄꯤꯗꯨꯅ ꯂꯥꯛꯄ ꯀꯜꯆꯔ ꯄ꯭ꯔꯤꯖꯥꯔꯚꯦꯁꯟ ꯑꯦꯋꯥꯔꯗ ꯏꯪ 2015-16ꯀꯤ ꯑꯣꯏꯅ ꯐꯥꯗꯔ ꯑꯣꯐ ꯄꯦꯟꯕ ꯍꯥꯏꯕ ꯈꯪꯅꯔꯤꯕ ꯁꯣꯏꯕꯝ ꯁꯨꯔꯆꯟꯗ꯭ꯔꯗ ꯂꯥꯟꯊꯣꯛꯈꯤ ꯑꯦꯋꯥꯔꯗ ꯑꯗꯨꯗ ꯁꯥꯜ ꯑꯃ ꯁꯥꯏꯇꯦꯁꯟ ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯌꯥꯎꯔꯤ ꯊꯧꯔꯝ ꯑꯗꯨꯗ MSSWBꯒꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯄꯔꯁꯟ RK ꯅꯥꯌꯟꯁꯅꯥ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯖꯁꯇꯤꯁ ꯀꯃꯤꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯕꯤꯇꯔꯁꯟ ꯆꯣꯡꯅꯥꯎ ꯀꯜꯆꯔꯦꯜ ꯄ꯭ꯔꯤꯖꯥꯔꯚꯦꯁꯟ ꯑꯦꯋꯥꯔꯗ S ꯁꯨꯔꯆꯟꯗ꯭ꯔ ꯑꯃꯁꯨꯡ EYNLUꯒꯤ ꯑꯦꯗꯚꯥꯏꯖꯔ ꯂꯩꯁꯥꯡꯊꯦꯝ ꯃꯪꯒꯤꯅ ꯃꯊꯪꯁꯤꯅ ꯆꯤꯐ ꯒꯦꯁꯠ ꯁ꯭ꯄꯤꯁꯦꯜ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯃꯁꯨꯡ ꯁ꯭ꯄꯤꯁꯦꯜ ꯏꯟꯚꯥꯏꯇꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ